ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯒꯦꯝꯁꯨ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯦꯞ ꯑꯃꯒꯤ ꯃꯃꯤꯡ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ꯫ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯋꯤꯟꯖꯣ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯦꯞ ꯑꯁꯤꯅꯤ꯫ ꯀꯦꯞꯇꯦꯟ ꯀꯨꯜꯁ ꯍꯥꯏꯔꯤꯕ ꯒꯦꯝ ꯑꯁꯤꯁꯨ ꯋꯤꯟꯖꯣꯗ ꯁꯥꯟꯅꯕ ꯌꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯦꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯒꯦꯝ 100ꯃꯨꯛ ꯌꯥꯎꯏ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯋꯤꯟꯖꯣꯗ ꯆꯪꯉꯁꯤ꯫ ꯑꯩꯒꯤꯗꯤ ꯂꯨꯗꯣ ꯑꯣꯏꯅ ꯈꯜꯂꯤ꯫ ꯑꯩ ꯍꯧꯖꯤꯛ ꯂꯨꯗꯣ ꯁꯥꯟꯅꯔꯒꯦ꯫ ꯑꯇꯣꯞꯄ ꯃꯤ ꯈꯔꯁꯨ ꯑꯩꯗꯧꯅ ꯒꯦꯝ ꯑꯁꯤꯗ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯩ ꯃꯈꯣꯏꯒ ꯁꯥꯟꯅꯔꯒꯦ꯫ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯒꯦꯝ ꯑꯁꯤ ꯋꯤꯟꯅꯔ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ A few moments later. ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯕꯗ ꯐꯪꯉꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯋꯥꯂꯦꯠꯇ ꯗꯥꯏꯔꯦꯛ ꯆꯪꯉꯦ꯫ ꯆꯪꯉꯛꯏꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯑꯩꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯜꯂꯒꯦ꯫ ꯌꯥꯔꯦ ꯃꯁꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯒꯦꯝ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ꯫ ꯑꯗꯨꯅ ꯃꯌꯥꯝ ꯃꯈꯜꯒꯤ ꯒꯦꯝ 100 ꯑꯗꯣꯝꯅ ꯍꯩꯖꯒꯗꯕ ꯒꯦꯝ, ꯅꯨꯡꯉꯥꯏꯒꯗꯕ ꯒꯦꯝ ꯈꯟꯕꯤꯌꯨ꯫ ꯀ꯭ꯔꯤꯀꯦꯠ, ꯀꯦꯔꯣꯝ, ꯄꯨꯜꯁ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯒꯦꯝꯁꯤꯡ ꯑꯁꯤ ꯁꯥꯟꯅꯕꯤꯔꯒ ꯑꯩꯗꯧꯅ ꯒꯦꯝ ꯑꯁꯤꯗꯒꯤ ꯑꯁꯦꯡꯕ ꯄꯩꯁꯥ ꯇꯥꯟꯕꯤꯌꯨ꯫ ꯒꯦꯝ ꯑꯁꯤꯒꯤ ꯂꯤꯡꯛꯁꯨ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯆꯔꯝꯒꯦ꯫ ꯃꯁꯤꯗꯒꯤ ꯆꯪꯉꯒ ꯃꯌꯥꯝꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ 3ꯅꯤ꯫ ꯑꯩꯅ ꯌꯥꯏꯃꯅꯤ꯫ ꯏꯊꯛꯇ ꯏꯆꯦ ꯑꯃ, ꯏꯈꯥꯗ ꯏꯅꯥꯎ ꯑꯃ ꯂꯩꯔꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ 5ꯅꯤ꯫ ꯅꯨꯄꯥ 2, ꯅꯨꯄꯤ 3꯫ ꯃꯇꯝ ꯑꯗꯨꯗ ꯅꯦꯅꯦ 3ꯗꯤ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯅ ꯕꯕꯥꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯑꯁꯨꯝꯅ 2010 ꯑꯁ꯭ꯋꯥꯏꯗ ꯑꯕꯣꯛꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯇꯤꯕꯤ ꯂꯩꯅꯥꯅꯤ꯫ ꯍꯥꯔꯠꯇꯁꯨ ꯏꯁꯤꯡ ꯆꯪꯉꯦ ꯍꯥꯏꯗꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯅ ꯑꯕꯣꯛꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥ ꯑꯃ ꯂꯩꯈꯤ꯫ ꯑꯕꯣꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯆꯔꯛ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯏꯪꯈꯣꯜꯅꯨꯡꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯕꯣꯛꯀ ꯃꯤꯌꯣꯡ ꯃꯤꯇꯧ ꯆꯞ ꯃꯥꯟꯅꯕ ꯍꯅꯨꯕꯤ ꯑꯃ ꯆꯠꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯕꯕꯥꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯑꯒ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯉꯛꯄꯗ ꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯑꯕꯣꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯍꯅꯨꯕꯤ ꯑꯃ ꯁꯨꯃꯥꯡꯗ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯀꯣꯟꯅ ꯕꯕꯥꯅ ꯀꯧꯔꯨꯕꯗ ꯑꯍꯜ ꯑꯗꯨ ꯌꯨꯝꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯈꯤ ꯍꯥꯏ꯫ ꯃꯗꯨ ꯎꯔꯨꯕꯗ ꯕꯕꯥꯁꯨ ꯀꯔꯥꯏꯗꯒꯤ ꯑꯍꯟꯅꯣ, ꯇꯨꯃꯤꯟꯅ ꯌꯦꯅꯈꯥꯗ ꯆꯪꯈꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯇꯞꯅ ꯆꯪꯉꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯑꯣꯏꯔ ꯃꯝꯂꯤ ꯇꯧꯕ ꯃꯔꯛ ꯑꯗꯨꯗ ꯕꯕꯥꯅ ꯍꯥꯏꯐꯦꯠ ꯌꯦꯅꯈꯥꯔꯣꯝꯗ ꯑꯣꯜꯂꯒ ꯌꯦꯡꯉꯨꯕꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯆꯪꯈꯤꯕ ꯑꯍꯜ ꯑꯗꯨꯗꯤ ꯂꯩꯔꯝꯈꯤꯗꯦ ꯍꯥꯏ꯫ ꯌꯨꯝ ꯃꯅꯨꯡ ꯆꯪꯉꯛꯑꯒ ꯏꯃꯥꯗꯁꯨ ꯕꯕꯥꯅ ꯀꯅꯥꯒꯤ ꯑꯍꯜ ꯂꯥꯛꯑꯝꯒꯦ ꯍꯪꯕꯗ ꯏꯃꯥꯅ ꯀꯅꯥꯁꯨ ꯂꯥꯛꯇꯦ, ꯅꯨꯃꯤꯠ ꯇꯥꯔꯁꯤꯕꯨ ꯀꯅꯥ ꯂꯥꯛꯇꯣꯔꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯉꯛꯈꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯑꯕꯣꯛꯁꯨ ꯑꯅꯥꯕ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯏꯃꯥꯁꯨ ꯕꯕꯥꯒ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 3 ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯈꯤ꯫ ꯅꯣꯡꯃꯁꯨ ꯏꯆꯦꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯉꯝꯃꯤ꯫ ꯆꯥꯛ ꯆꯥꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ꯫ ꯑꯕꯣꯛꯀꯤ ꯀꯥꯗꯒꯤ ꯃꯨꯁꯤ ꯑꯃꯨꯕ ꯃꯤꯑꯣꯏ ꯑꯃ ꯌꯨꯝꯌꯥꯏ ꯀꯥꯗꯨ ꯐꯥꯎꯔꯒ ꯆꯠꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯨꯒꯤꯗꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯅ ꯏꯆꯦ ꯍꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯑꯗꯨꯒ ꯌꯨꯝꯌꯥꯏ ꯀꯥꯒꯁꯨ ꯑꯗꯨꯝ ꯎꯅꯔꯦ꯫ ꯑꯕꯣꯛꯀꯤ ꯀꯥꯁꯨ ꯑꯗꯨꯝ ꯎꯔꯝꯃꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒꯗꯤ ꯑꯩꯅ ꯇꯞꯅ ꯏꯆꯦꯒ ꯏꯅꯥꯎꯅꯨꯄꯥꯒꯗ ꯉꯁꯥꯏ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯎꯈꯤꯕꯗꯨ ꯃꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯦꯒ ꯏꯅꯥꯎꯅꯨꯄꯥꯒꯁꯨ ꯑꯩꯅ ꯉꯁꯥꯏ ꯎꯈꯤꯕ ꯑꯗꯨꯃꯛ ꯃꯈꯣꯏꯁꯨ ꯎꯍꯧꯏ, ꯑꯩꯈꯣꯏ 3 ꯀꯤꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯗꯣꯛꯇꯕꯅꯤ ꯍꯥꯏꯅꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤ ꯊꯥꯏꯅꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯩꯇꯩ ꯂꯥꯏꯌꯦꯡ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯂꯣꯏꯅ ꯍꯩ꯫ ꯇꯧꯕꯇꯕꯨ ꯑꯕꯣꯛꯁꯦ ꯃꯤꯒꯤ ꯀꯥꯏꯅꯕꯗꯤ ꯇꯧꯗꯦ꯫ ꯃꯁꯥꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯖꯔꯕꯁꯨ ꯑꯐꯕ ꯍꯤꯔꯝꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯆꯦꯅ ꯇꯨꯝꯕ ꯆꯪꯉꯝꯗꯥꯏ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯄꯨꯄꯨꯁꯤ ꯃꯇꯝ ꯑꯃꯗ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏ꯫ ꯄꯨꯄꯨꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯜꯂꯝꯗꯥꯏ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤꯉꯩꯗꯁꯨ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯃꯛ ꯇꯧꯔꯛꯈꯤ ꯍꯥꯏꯗꯅ ꯏꯆꯦꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯏꯆꯦꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯄꯗꯒꯤ ꯀꯤꯗꯅ ꯐꯃꯨꯡ ꯑꯃꯗ ꯑꯩꯈꯣꯏ 3 ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯇꯝ ꯑꯗꯨ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 3ꯅ ꯁꯨꯞꯄꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯃꯈꯥꯗꯒꯤ ꯁꯨꯝ ꯇꯞꯅ ꯆꯤꯡꯊꯔꯛꯈꯤ꯫ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯃꯥꯡꯗ ꯊꯅꯝꯃꯤꯕ ꯏꯆꯦꯒꯤ ꯁꯦꯟꯗꯜ ꯑꯗꯨꯁꯨ ꯃꯁꯛꯇꯤ ꯎꯗꯦ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝ ꯇꯣꯡꯉꯒ ꯑꯕꯣꯛꯀꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤ ꯏꯅꯥꯎꯅꯨꯄꯥꯅ ꯎꯔꯛꯄꯗꯒꯤ
ꯑꯍꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯀꯤꯖꯩ ꯍꯥꯏꯗꯅ ꯆꯦꯆꯦꯒ ꯑꯩꯒꯁꯨ ꯏꯁꯥꯗꯒꯤ ꯐꯤꯡꯅ ꯍꯧꯒꯠꯂꯝꯃꯤ ꯏꯅꯥꯎꯅꯨꯄꯥꯁꯨ ꯑꯩ ꯀꯤꯖꯩ ꯍꯥꯏꯗꯅ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯀꯞꯇ ꯀꯞꯄꯝꯃꯤ ꯃꯗꯨꯗ ꯆꯦꯆꯦꯒ ꯑꯩꯒꯅ ꯑꯍꯤꯡ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯕꯕꯥꯒ ꯏꯃꯥꯒ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯁꯨꯃꯥꯡꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯕꯕꯥ ꯏꯃꯥ ꯍꯜꯂꯛꯑꯦ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯑꯁꯨꯝꯅ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯀꯌꯥꯁꯤ ꯑꯕꯣꯛꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯗꯣꯛꯇꯔꯅ ꯑꯕꯣꯛꯁꯦ ꯌꯨꯝꯗ ꯄꯨꯊꯔꯣ ꯏꯔꯦꯟꯖꯅ ꯄꯣꯊꯥꯍꯟꯕꯤꯔꯣ ꯃꯥꯒꯤ ꯆꯥꯅꯤꯡꯕꯁꯨ ꯄꯤꯖꯍꯧꯔꯣ ꯍꯥꯏꯔꯛꯈꯤ ꯑꯕꯣꯛꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯍꯜꯂꯛꯄꯗ ꯍꯥꯟꯅ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯑꯕꯣꯛꯀꯤ ꯀꯥꯗ ꯏꯁꯤꯡ ꯑꯔꯨꯝꯕ ꯄꯨꯁꯜꯂꯒ ꯆꯪꯉꯨꯕꯗ ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯌꯨꯛꯀ ꯑꯣꯏꯕꯒ ꯕꯕꯥꯁꯨ ꯊꯕꯛ ꯆꯠꯇ꯭ꯔꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗꯤ ꯉꯁꯥꯏ ꯑꯕꯣꯛꯀꯤꯅꯤ ꯍꯥꯏꯗꯅ ꯄꯨꯁꯟꯈꯤꯕ ꯏꯁꯤꯡ ꯑꯔꯨꯝꯕꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯃꯈꯥꯗ ꯐꯝꯃꯒ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯣꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨ ꯀꯥꯁꯤꯗꯒꯤ ꯑꯃꯨꯛꯇ ꯊꯣꯛꯁꯤ ꯃꯄꯥꯟꯗ ꯑꯩ ꯋꯥꯔꯤ ꯇꯝꯃꯒꯦ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯄꯥꯟꯗ ꯊꯨꯡꯃꯤꯟꯅꯔꯛꯑꯕ ꯃꯇꯨꯡ ꯏꯃꯥꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ ꯏꯃꯥꯁꯤꯕꯨ ꯊꯥꯏꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯝꯕ꯭ꯔꯣ ꯑꯩꯅ ꯉꯁꯥꯏ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯉꯨꯕꯗ ꯏꯃꯥꯒꯤ ꯐꯩꯖꯨꯞꯁꯤ ꯃꯁꯛꯇꯤ ꯎꯗꯦ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯃꯈꯥꯗ ꯁꯨꯝ ꯆꯤꯡꯊꯔꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤ ꯐꯩꯖꯨꯞꯇꯣ ꯑꯃꯨꯛ ꯏꯃꯥꯒꯤ ꯀꯣꯛꯇꯣꯟ ꯌꯧꯐꯥꯎ ꯆꯤꯡꯈꯠꯂꯛꯈꯤ ꯍꯥꯟꯅ ꯏꯃꯥꯁꯤꯕꯨ ꯂꯥꯏꯇꯤꯟꯒ ꯁꯥꯟꯅꯔꯝꯕ꯭ꯔꯥ ꯍꯥꯏꯗꯅ ꯕꯕꯥꯗ ꯏꯃꯥꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯗꯦ ꯏꯃꯥꯗꯤ ꯊꯥꯏꯅ ꯕꯕꯥꯗꯤ ꯃꯥꯏꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏ ꯇꯣ ꯌꯥꯔꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯤꯔꯅꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯈꯜꯅꯗꯤ ꯃꯥꯟꯗꯦ ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯐꯔꯦ ꯇꯣꯛꯁꯤ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯍꯥꯏꯔꯝꯃꯤ ꯆꯥꯛꯈꯨꯝꯗ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗꯁꯨ ꯆꯦꯆꯦꯒ ꯅꯅꯥꯎꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯉꯒ ꯏꯃꯥꯗ ꯉꯁꯥꯏꯒꯤꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯏꯃꯥꯅ ꯑꯩꯈꯣꯏ ꯀꯤꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯇꯣꯛ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯕꯣꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯑꯍꯜ ꯑꯃꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏꯅ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯀꯣꯟꯅ ꯏꯃꯥꯒ ꯕꯕꯥꯒ ꯏꯉꯛ ꯉꯛꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯇꯨꯝꯅꯕ ꯑꯃꯨꯛ ꯇꯧꯔꯤꯉꯩ ꯑꯕꯣꯛꯀꯤ ꯀꯥꯗꯒꯤ ꯄꯣꯠꯁꯛ ꯑꯃ ꯃꯈꯥꯗ ꯑꯣꯟꯊꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯕꯕꯥꯅ ꯀꯩ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯑꯕꯣꯛꯀꯤ ꯀꯥꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯕꯣꯛꯇꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯕꯣꯛꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯊꯥꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒ ꯑꯕꯣꯛꯄꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯝꯃꯤ ꯅꯦꯅꯦ ꯍꯣꯏ ꯀꯀꯥ ꯍꯣꯏꯁꯨ ꯂꯣꯏꯅ ꯂꯥꯛꯈꯤ ꯃꯇꯝ ꯈꯔꯗꯤ ꯅꯦꯅꯦ ꯍꯣꯏꯁꯨ ꯑꯍꯤꯡ ꯂꯦꯛꯑꯝꯃꯤ ꯑꯕꯣꯛꯀꯤ ꯑꯦꯁꯇꯤ ꯁꯣꯟꯗ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗꯁꯨ ꯌꯨꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗꯁꯨ ꯑꯩꯒꯤ ꯃꯪꯗ ꯑꯕꯣꯛꯇꯣ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯅꯥꯎ ꯏꯃꯨꯡꯗꯣ ꯃꯩ ꯊꯥꯜꯂꯣ ꯍꯥꯏꯔꯛꯈꯤ ꯅꯅꯥꯎ ꯏꯃꯨꯡꯗꯣ ꯃꯩ ꯊꯥꯜꯂꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯈꯤ ꯑꯩꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯗꯁꯨ ꯌꯨꯝꯌꯥꯏꯗ ꯊꯥꯟꯕ ꯃꯩ ꯂꯥꯇꯦꯟ ꯑꯗꯨꯁꯨ ꯃꯨꯠꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ ꯑꯕꯣꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯑꯕꯣꯛꯅ ꯊꯕꯛ ꯑꯃꯒꯤ ꯄꯥꯈꯣꯟ ꯁꯤꯕꯁꯤ ꯑꯩꯉꯣꯟꯗꯗ ꯇꯥꯏ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯗꯁꯨ ꯑꯕꯣꯛꯁꯦ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯇꯦꯟ ꯑꯗꯨ ꯃꯨꯠꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯄꯣꯛꯈꯤ ꯑꯩꯒꯤ ꯃꯪꯗꯁꯨ ꯑꯕꯣꯛꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯂꯥꯇꯦꯟ ꯑꯗꯨ ꯊꯥꯡꯒꯠꯄ ꯆꯠꯄꯁꯨ ꯀꯤꯖꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯁꯨꯃꯥꯡꯗ ꯑꯕꯣꯛꯅ ꯁꯦꯟꯗꯟ ꯇꯣꯡꯉꯒ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯃꯟꯈꯤꯗꯨꯅ ꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯇꯨꯝꯅꯕ ꯊꯦꯝꯃꯝꯃꯤ ꯆꯦꯆꯦꯁꯨ ꯅꯦꯅꯦ ꯍꯣꯏꯒ ꯇꯨꯝꯕꯅꯤ ꯃꯈꯣꯏꯗꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯗꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨ ꯎꯕꯗ ꯍꯧꯗꯣꯛꯄꯤꯔꯝꯗꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯕꯣꯕꯣꯛꯀꯤ ꯑꯁꯇꯤꯁꯨ ꯁꯣꯟꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯕꯣꯛꯀꯤ ꯁꯣꯔꯥꯁꯨ ꯌꯧꯔꯛꯈꯤ ꯍꯌꯦꯡ ꯑꯕꯣꯛꯀꯤ ꯁꯣꯔꯥꯠꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯌꯨꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯦꯅꯦꯒꯤ ꯃꯆꯥꯁꯤꯡꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯣꯏꯅ ꯂꯥꯛꯑꯝꯃꯤ ꯍꯌꯦꯡ ꯁꯣꯔꯥꯠꯀꯤꯗꯃꯛꯇ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯈꯔ ꯍꯧꯔꯝꯃꯤ ꯊꯕꯛ ꯈꯔ ꯁꯨꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯌꯦꯡ ꯁꯣꯔꯥꯠꯀꯤ ꯈꯦꯆꯤ ꯍꯧꯅꯕ ꯀꯣꯔꯐꯨꯗ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡꯁꯨ ꯍꯣꯡꯀꯠꯂꯝꯃꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡ
Asumna numitugi ahing adu mayamna sak sanaringai akhoi yumgi jinga mathakta mi ema gong sen khibagi makhon tanarakhi maduda akhoi su isada pakhat thugat pa phawrami sise gai ga nasu ahan singda sibu karino hangami maduda imana koi kirani haidana asumna khumaki hera kari sunatera yumgi maningda hobo awathabi amunba saba lakpa usini sakto sanaro hairakhi Zahek topaga mayamna mapanda kolik phengingai dasu angakpani jinga mathakta kodrong kadrang posaka mon tharapagi makhon tanarakhi konade ahan singchu kari khalabano khangde nakoi thuna manungda sangnaro ayeng sorat ki thabaksu yamna lei tumnaba tawrasi hairakhi amaromda su numit aduda kya kibasu phawramde maramde numit aduda khoigi mari mata mayamama ahing lekpana maram oiraga wakhanda ka henadi khanjalude Masigi matung mayamna tumna himna khraba matam ahingi punga matarpa matam matai desu angakpani akoina hayenge khesi haunaba pukri dagi korpu de sing holaga mayai ka da thambadu ahinga du da korpu sing adu kong makhon thorakhi mayam so hagwa narga yengma tanbadagi loina tumsanarami nonghe nganbaga di boboki sorasu ningthi jana sonbirami sorat hek loi khraba matung dadi yum masi khara ing sikhi Kaka hoi nene hoi su mayumda loina hanaki tawbadabu matami kui kuinadana amu inkhon matoda halama zalaga leiba akhoi imungi mioi singna mukna hongna na thengnarakhi imana so ahing amada maningda kon phengingai pasak udaba karino khangdaba posak amana imagi kokta nanthari hai madudagi ima su khangbo kibo kana lauduna imungda senselakhi babada su imana sumna hairami yummasi karino madi leili Sumaina akhoi sum leiraga di nongmadi aki khang nangdana akhoi aphaba mata oiraroi akhang ahei khara tana hausi hairami kona di babana pupuga pulamba ahan maibu oiba ama yum asida kauraga yenghalami maduda ahal aduna aboki kadagi karino masak khangdaba posak ama lokthorakhi aduga sumna hairami nakoina ki hairibadu ngasidagi di karisu tauraroi thaina ahal anisina loinaramba aphaba laini Nakoina kijabagi wani yum masida karisu akaiba pirakadaba leite adubo sumagi mathau sinadrabadi masisu yumda onselakani konadi aphaba oiroi phare pukhrage haidana maiba aduna puraga satki madudagi yum masi amuk khana tamnaramba singa du phaki hojikte koisu yum masida nungaina leisare masini meyam ngasigarian horror story mathangi wari thagalakpada meyam puna muk thengnarasi masigidi meyam dagi kainanaba bidai lausari